Pani Puri ngasidi Pani Puri challenge oina tawrage tawbani inum Masih mafabang mo si yang narage ibani si nanta budagi challenge tadi ay nangamgre. adi hoji akoi Pani Puri leiba lakpani city center 1 da Ado Pani Puri si ngasi mana paisa puthok ini. Ado akoi yosal Pani Puri yombam si aside straight ta chatlaga left ta theaga akoi Pani Puri yombam yawre. si yojule akoi gi leibam si leire Akoi leirage sidai ne akoi leidoi sing asi Pani Puri mapan ki dia mo leba ko ado si de moi gloves ta upaga yang kana na ta de legen tawre. Anti anu memang sudah. ay akong gi ay ay ko na ay ko na de de gi ay ha na bala अरे तो कहूँ कि चीज़ हम यहाँ तीन प्लेट तो आलू दे रहे हो आप इतना साल आएंगे तीन प्लेट तीन प्लेट ले रहे हो तीन चार का अरे चम्मच दो दे देना हाँ जी akoi yung चम्मच छोड़ दे दे क्यों भी गिना हुआ है मुझे का बोला कैसे सुसा दे मैं आम के लाई दे अदुगा अखोई चैलेंज ना युम दोइन तौ दोइन यार तीन प्लेट ले रहे हैं तो इसमें एक डाल दो ना ज़्यादा सिर्फ आलू है क्या मटर का पेस्ट नहीं है क्या मिक्स है थोड़ा चना और डाल दीजिए हाँ ठीक है चना याम की दबाई हाय मैम अगी मैं सकिला कौवे ꯑꯩꯒꯤꯅ ꯀꯜꯄꯅꯥ ꯀꯧꯖꯩ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗꯒꯤꯅꯤ अखोई बानी मा कक्चिंग दाइने अदुगा ngasi se अखोई से पानी पूरी गोलगप्पा हारगा सु खंगना बसे सी चाबगे चैलेंज हम तौजगेना तौजबनी अदो सिगिसे 12 12 ने अखोई चादोइसे सिना मही लेरे सिना मनुंगी फीलिंग के का हापनब लेरे दुगा अदो सिसिना अथुमबगी अखोई केचप असिदा लेजरे अदुदे अखोई कनो चैलेंज हौद्रिंगे ममांगदा फिलअप हान तवगे को ओसिंग जी के हाप तैनोना आइदे आलू याम पामजदे दुना आलू जे खितंग हंथाजे से फिलअप हान तवगे खुदना हामना फरनी सिदी नत्रदी याम नुमाइतरे मजे हापने दे सिदे हापोदना ꯑꯩꯗꯤ ꯇꯤꯟ ꯌꯣꯠꯂꯦ ꯇꯤꯟ ꯌꯣꯠꯂꯦ ꯍꯥꯏꯔ ꯆꯥꯕ ꯀꯥꯟꯗꯅ ꯀꯦꯝ ꯆꯥꯕ ꯉꯝꯗꯦ ꯃꯁꯤꯗꯤ ꯍꯣꯕ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯀꯥꯏꯗꯕ ꯄꯤꯔꯣ ꯍꯥꯏ ꯑꯗꯨꯕꯨꯗꯤ ꯃꯣꯏ ꯍꯦꯟꯅꯕꯨꯗꯤ ꯍꯥꯞꯄꯛꯏꯀꯣ ꯍꯥꯟꯕ ꯂꯣꯏꯔꯕ ꯅꯪꯒꯤ ꯂꯣꯏꯔꯦ ꯅꯪꯗꯤ ꯀꯦꯆꯞꯇꯣ ꯑꯝꯇ ꯄꯤꯕꯤꯔꯛꯑꯣ hapo ay loire ay chaba hawlagi ngai ko competition ne ha di chaba na sa da wa kaino ngasi de speed yam thu do ay di ngai baware khara ngayuda ꯆꯥꯅꯕ ꯃꯃꯥꯡꯗꯨꯗ ꯊꯝꯖꯤꯜꯂ ꯉꯥꯏꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯃꯃꯥꯡꯗ ꯈꯤꯜꯂꯗꯤ ꯌꯥꯝ ꯃꯥꯟꯗ꯭ꯔꯁꯦ ꯃꯥꯟꯕꯅꯗꯤ ꯍꯧꯖꯤꯛ ꯈꯪꯉꯛꯀꯅꯤ ꯑꯩꯅ ꯏꯠꯈꯤꯕ ꯃꯌꯥꯝꯗꯣ ꯃꯃꯥꯡ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯨ ꯎꯔꯝꯒꯅꯤ ꯑꯩꯅ ꯆꯥꯈꯤꯕ ꯃꯌꯥꯝꯗꯣ
ꯑꯗꯨꯗꯤ ꯍꯧꯔꯁꯤꯔ ꯀꯣꯕꯥꯅꯦ ꯁꯤ ꯃꯍꯤꯁꯤꯗꯤ 하왜 맘 한기더래 ꯉꯁꯤꯗꯤ ꯃꯥ ꯁꯤꯡꯅꯕ ꯌꯥꯗ꯭ꯔꯦ ꯑꯩꯁꯦ ꯀꯩꯁꯨ ꯑꯝꯇ ꯍꯥꯜꯂꯝꯗ꯭ꯔꯦ ꯀꯩꯅꯣ ꯑꯩ ꯇꯧꯔꯤꯁꯤꯕꯣ 이마 마 한기더래 ꯑꯁꯥꯡꯕꯁꯤꯗꯤ ꯀꯃꯥꯏꯅ ꯅꯝꯕ ꯆꯟꯕꯩꯅꯣ 마법 뒷내에 아상은이야 맛있는 맛이 떠오르게만 따옴 엄마 봐봐 야 ngasi thôi chú ya thì nó qua ngang tập này vào tầm ngâm rất là ngầm đó bạn ꯑꯁꯥꯡꯕꯁꯤ ꯏꯟꯁꯤꯟꯕꯗ ꯁꯥꯏꯖ ꯌꯧꯕ ꯋꯥꯅꯤ ꯉꯁꯤꯗꯤ ꯑꯩꯅ ꯉꯝꯃꯦꯀꯣ ꯃꯊꯪ ꯆꯥꯕꯩ ꯑꯇꯥꯡꯕ ꯀꯣꯡꯉꯗꯤ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯁꯥꯡꯕꯁꯤꯅ ꯃꯍꯥꯎ ꯍꯦꯜꯂꯦꯕ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕꯀꯣ ꯑꯗꯨ ꯃꯍꯥꯎꯗꯣ ꯈꯤꯇꯪ ꯈꯛꯇ ꯂꯧꯍꯧꯔꯦ ꯅꯝꯅꯕ ꯄꯨꯛ ꯁꯥꯏꯁꯤ ꯃꯣꯏ ꯃꯍꯤꯁꯤ ꯊꯛꯄ ꯃꯣꯔꯣꯛ ꯁꯥꯏ ꯑꯩ ꯊꯛꯑꯔꯣꯏ ꯃꯍꯤꯁꯤ ꯃꯣꯔꯣꯛ ꯁꯥꯏ ꯍꯣꯔꯦꯟ ꯃꯣꯝꯕꯦꯔꯥ ꯀꯥꯟꯅꯤ ꯇꯨ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯩ ꯃꯍꯤꯁꯤꯗꯤ ꯊꯛꯆꯔꯔꯣꯏ ꯃꯣꯏ ꯐꯛꯄ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩ ꯍꯩꯅꯗꯦꯕ ꯑꯗꯣ ꯍꯌꯦꯡ ꯀꯣꯟꯅꯗ ꯑꯩ ꯒꯣꯜ ꯀꯄꯥ ꯁꯦꯝꯕ ꯍꯩꯌꯦꯕ ꯑꯗꯣ ꯑꯩ ꯁꯦꯝꯖꯔꯒ ꯑꯩꯅ ꯇꯧꯕꯩꯁꯨ ꯆꯥꯖꯕꯩꯁꯨ ꯃꯌꯥꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯕꯦꯝꯅ ꯊꯣꯏꯈ꯭ꯔꯦ ꯃꯥꯅ ꯀꯥꯈ꯭ꯔꯦ ꯑꯩꯅ ꯃꯥꯁꯨ ꯑꯃꯨꯛ ꯃꯨꯛꯈꯥꯏꯔꯦ ꯇꯔꯕꯨꯁꯀꯤꯗꯣ ꯋꯥꯇꯔꯃꯦꯂꯟꯒꯤꯗꯣ ꯑꯩꯒꯤ ꯈꯨꯈꯥꯏ ꯁꯣꯏꯈꯤꯕꯩ ꯇꯧꯕꯅꯦꯕ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯁꯨ ꯈꯥꯏꯕ ꯃꯑꯣꯡꯗꯣ ꯃꯥꯟꯅꯔꯝꯃꯗꯤꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯊꯣꯏꯔꯝꯒꯗꯕꯅꯦ ꯉꯁꯤꯒꯤꯗꯣ ꯑꯩ ꯀꯦꯆꯞ ꯍꯥꯞꯇꯕ ꯑꯅꯤ ꯌꯥꯎꯔꯝꯕ ꯑꯗꯨ ꯍꯥꯞꯄꯤꯉꯩ ꯇꯞꯈꯤꯕꯩꯅꯦꯕ ꯑꯩꯅ ꯅꯝꯕ ꯍꯥꯟꯈ꯭ꯔꯕꯅꯦ ꯉꯁꯤꯒꯤꯗꯣ ꯉꯁꯤꯗꯤ ꯃꯥ ꯈꯨꯠꯅꯒ ꯍꯥꯞꯇꯅ ꯇꯧꯔꯒ ꯃꯥꯅ ꯈꯨꯠꯅ ꯍꯥꯞꯄꯁꯨ ꯅꯩꯁꯟꯈꯤꯕ ꯋꯥꯅꯤ ꯑꯗꯨꯗꯤ ꯉꯥꯏꯗꯅ ꯑꯩꯈꯣꯏꯕꯥꯅꯤ ꯍꯧꯃꯗꯤ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯃꯥ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯉꯁꯤꯗꯤ ꯅꯝꯕꯒꯤ ꯏꯁꯄꯤꯠꯇꯣ ꯑꯩ ꯉꯁꯤ ꯈꯔ ꯊꯨꯔꯦꯕ ꯑꯗꯨꯝ ꯃꯌꯥꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯈꯨꯅꯝꯗꯣ ꯀꯅꯥꯅ ꯍꯦꯟꯅ ꯀꯌꯥꯝ ꯊꯨꯅ ꯅꯝꯈꯤꯒꯦ ꯍꯥꯏꯕꯗꯣ ꯍꯣꯏ ꯊꯣꯏꯕꯕꯨꯗꯤ ꯃꯥꯅ ꯊꯣꯏꯔꯦ ꯑꯗꯨꯁꯨ ꯊꯣꯏꯗ ꯑꯗꯨꯝ ꯅꯝꯕ ꯊꯨꯔꯕꯩꯅꯦ ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯀꯩꯀꯩ ꯆꯥꯍꯟꯅꯤꯡꯕꯅꯣ ꯍꯥꯏꯕꯁꯨ ꯍꯥꯏꯕꯤꯔꯛꯑꯣ
ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯒꯤ ꯀꯣꯃꯦꯟ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯀꯩ ꯑꯗꯨꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯥꯖꯔꯛꯀꯦ ꯍꯌꯦꯡꯒꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯂꯦꯞꯇꯅ ꯊꯦꯡꯅꯔꯁꯤꯀꯣ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯕꯥꯏ